Mayam Kurumzari don't improve impact news ne Rajrang Thongbam Manung Hutna hariba 360-degree analysis of news and events ta Mayam Butaram Okchiri how Kiba November ki tarik amadagi leptana chathar liba UNC ki economic blockade sina maram oiduna Manipur ki tampaga amadi chingi lamsing da phangli ba chaitheng masina maram oiduna tamna khoisau narakpa madugi mathakta how Kiba December ki tarik tara manga da khoi gi Technopal district sangaba gi thorum gi mangoi ne na tongan ba khoi gi thodok singda Manipur police की पर्सनल अहुम हाथ खिबा सीखिबा अमदी कयामना सोखिबा नोनेदसु एम्बुस यथादना सोखिबा मयाम से लेबदगी हेन खोसाउ नरकपा मरुइना तंपाकी मियाम द खोसाउ नरकपा अदुगा कोगी नेशनल हाईवे सिंगदा सिक्योरिटी गार्ड कलरना पुसरलिबा एसेंशियल कमोडिटीज की ट्रक सिंगबु पंक्चर तौरगा नत्रगा मदुरि यावरिबा पोचिंग बु चिंगथरगा मांगहली हाइबगी वाहौदगी तंपाकदसु मदुगी अगेंस्ट खोसाउ नबा फोंदों नरकपा मरुइना counter economic blockade mayam chathan rakpadagi hojik orgli batang du leita dabagi situation maruena ngarang December ki tarik tara nipan da haikru mokon khurai haikru mokon gi incident hai batare gari mayam makun gi mathakta mai tha ki bisi gi matung da hojik orgli ba mi pai ningai orba situation asigi matang da khana ne gudam tang asi impact news ki Manung Hutna gi studio dlengsen lebiri bisi joining us tonight on Manung Hutna hai riba hojik lergli ba ching amadi tamani gi marakta amaga laptong narpi mami tare basi masi kharada or basu nakshana ba Manipur gi integrity kai danam ki damakta peaceful coexistence ki damakta ngasi mak sem khiba Manipur gi tonga ba lup sing hai batare se so singi apun ba body ama hai batare ngasi sem khiba Goodwill mission for peaceful coexistence ki convener oibiri ba koi oja ning thogja lanchani ham thogja lancham taram okcheri welcome to the show appreciate you joining also joining us Christian leader amadi social activist oibiri ba koi oja Ashang Kasarni, Oja Kasar Busu Taramokcheri, welcome to the show. Appreciate you joining. Welcome. Also joining us, BJP Manipur Pradesh ki spokesperson Obirba ko Yoja, RK Ranjani, Oja Ranjan Busu Taramokcheri, welcome to the show. Appreciate you joining too. Ahan ba question si ay Oja lan jadagi hote Oja. Ngasi gi khoi gi yamla maruoi ba bori ba sem ki khoi gi Goodwill mission for peaceful coexistence. Hari ba peaceful yamla nungsi jana na leminabagi wapam si how kiban numit karan sida impact news na so hai batari am kana hona jaba adubu masi thabak to onthorpa de dingam da maruina khoina panelist ka se ka joma tam da laiba panelist sing asi directly hojik iran thoiba sika mari lene ba mi sing maruina Manipur government maruina UNC gi di yaude indirectly mi ata khana raga lere habi wapam so khoi de maral sirak pe leri adu matang sis da hai riba mi sing asi di chance hai batare Manipur ga migri chance pang ngasi makso koi congress mi mathabi ona hai jabani adubu laibak thibadagi aruba tanjadari koi congress party ki meeting si lakpi dia hai batare koi discussion da sumaina public ki nevertheless koi BJP ki adum lakperi BJP na government park matam da sum lakpi ki ne habi thaja adum thamjage to jala lakchani si hojiki oiriba situation asi khara da makhai laksan na ba masi solve to bu mangna tragasu solution ki maika da sanction noge da matang asi packet piriba khongthang hai batare Goodwill mission se masi karamna lakib nongarang incident dagi khangla lakib jala komai to hibjana tasena yam samjan jarakanda ngarang si whatever talk iba mayam si talk raba matum da yum da halak matam da aigi family ga wari sang kana itum mage hai maram de ai khanbam khangdre okay because ai tasena ko yam si physically chi ade ai tasena jape samachar ga tume because tobong khangde out of kanu de sakhi badona to ba hai tare Maramdi ngarang se taseng namak with an attempt akhoi khurai da tawgadore na tabadagi pung nipan dagi khoi hotna jabne ayuki hotna ro matung da khitang fruitful oirak tana akhoi se contact tawna dana khotna dana mayam tawna ro matung da khurai gi maira pai bi aruga kaithel gi mai bel sing na chanbi dana khurai gi apunba club kunmari gi group oiba union for social upliftment masigi kambu siga 10 union na mayam khangri siga punna phamin da koi wari sana jare sana raba matung da ima sing da koi na request to jai ima ta sing namak hojik se not only amagi particular group amagi one natana hojik masi toy basi khitang khanda biu na yaraga di tension se amna wange at the same time kanogi khumal lampa ki stadium da asang ba convoy ma sat kadabagi Imphal da lairiba natraga Guwahati dagi Shillong dagi mayam laiba mayam se laire adu mase yariba makhai sumaina tawba phagadra ima hoina pambiriba do taseng namak pen dabagi waro bagi mayam amani madu nahan ima kaithel na su kobire adu matung de extend tawre hojipau tawri aduna madugi tawriba leader lusing liba mayam duga mayam se lakpira kanda nagaram gi authority obiba ngamba senior mayam ga koi policy haidana
अखोई मैम से पुनः थोला अकांदा President Naga People's Union Imphal aduga Tangkul People's Organization aduga Nagaramgi kano akhoi Sanulong haibadi Women Society na singma mayam thoa kan dai ko si pulna na tawrasi ena on the way lakko matamda bus terminus Honorable MLA ani Victor Kaising aduga Preso lairambadagi adagi DIG ani lairamdana ko si wari sandana kamai tong tawdoi nong tangai biko akhoi wari sanaba hogdore wari se sanaraba matungda up to yangang popi baugi line se clear oire haidana glove maira paibi sing se tamna contact tor kanda if need be nom kak chonthara kanda soida ngamdana phajana wari se sangdai na kanda pusi haidana yanara kanda madu loi yabidana akoi nagaram gi community halls gi mamang da lepaga leibane leira kanda ngasagi akoi na ngaijeri base khurai gi representative mayam lakpiba laifong kono gi representative mayam kogiba lakpiba khwaidagi nakpadra tor kanda tawsena tawringai sida Kangoudan I come am leaping at another commando gypsy malakanda full security proof ni Chapayarani in a lowy but I could community hold a gig so matter to Yankalakana Kaino Torisena was a Arami who I come say president when I'm saying I can't to city. Nalesa crash at the Dilam long tongue over the Gideon mo bombs a kappa hore at the gidi Mahatan sum Salamatun the gidi equity pare chef on a sacramal and calure by 200 over hangi group on the Yore a high color escaped over and the Gimatung Tarakwada acquis home Munda hangi home the canal safely sacred mohai at the acquis Sajangi Pau loin low a day is hang later gadi Angang a Marquil Minariba Nagaram Gianga Macensela can the Gari Maitare Basama Maitare Hore then Gari kun Maitare then shocked over hore ko se then what shall we do akoi kem to wong khang dre akoi change lamlong thong ta na change changhandre miyam de sunu changhandre akoi chu ki re ta se na adagi thola aga le kan si da akoi miyam sing ngai dan stranded wai na angang sing si chenjan gre meite le kai sing da de khura heku makong de si thoe hai bi si tare adagi khura heku makong gi mi sing su soe taw yu pot si ta seng na ka ta de at least adu yam na risk ta nataga adu yam na lady ba kon phoi do kai do bagi taseng ba information nama laudana safe side oire akoi si yarani haidana safe side je kaidong ngai de su akoi na khanja bada mok bom na nataga se akoi tear gas na kasung ngam moine khanje si matam dadi mi sing duga man to man akoi wari sana kan de lekai du de si tawre na madu ne ko hona jaram base but live thi de na madmain taw na taw gi badagi akoi se ngarangi akoi myam lai base ngarangi nungdang pung akoi gi stranded myam se lowre ga nagaram da akoi adjust thawra kan da pochi thamma kan da akoi sarkar gi oina di hala kan da maduni haina tumba ya de se then next morning se akoi pungni pan da unesena lepani ngasi se pungni pan da gi lepe live phadana Jalarang Union, aduga Tangkul People's Organization, aduga Muslim Manipur Muslim Welfare Organization, Manipur Muslim Online Forum, adagi atopa amuko, adagi atopa mayam malakpi dana pun ai khoi phammakanda herikon gi sarkar gi kimas gi mayam pun 17 muksi koi phammakanda komrem gi phammakanda at least masi organization na take misunderstand to it's only a mission ngasi so koi myam secretary adu khanchem no khan gumsi koi manipur da look myam lai re koi confused tore koi moi the confuse people the confuse mohan to hon gumsi only mission koi myam da salaga lairiba reality se sini khanari ba poche sini aduna hojik ta sengna mak muknari ba anina mukna ba matam da common people gi nga koi gi wa gi pan khai se ta sengna mak yam na hele aduna masi realize to be you both by the state government or by other stakeholders in China, they realized to be especially United Naga Council or the others stakeholders at a later so on the Kangbu, Madam the how you said, Kanamatan Madu Pam Batabuk Nate, Aduna Yaragadi Masito be you hiding a Sise, Madu Tonabagi mission, Amohina, Ikona Kanana, take first resolution, Loboga, Yangang Popita and Tad and Hospohala, Hodri, me Marigiti Mama, ambulance, Sama, Waraga, Taraga, Goodwill mission, Jahodana, Saizangi, Lamlagi, Taudana Nasi. Hogre aduga hayeng se 11 da sigi ukhul mai ke gi oba apun ba maira pa bi club myang meeting lamlai da phangga dore ung trama thoida then hauji sida lakcha dingai da akon chacharu busina sagol ban mai ke da hayeng se bijoy gobind da pung aduna amu amase lore pung ohum da pham se na thamjara me madura sagol ban gi area gi mobilize toraga madu pauni goodwill mission da lakchari base masi yamna sangba agenda nataga certain hidden agenda du karimtan natte first mi myam se amutang awaba se kohan se ai koina tasena mak ai koi khangi ai koi gi festival da mama da myam to gi ba khangi ai koi tasena ma ware myam se tasena ma ware myam se sauning ba phongdo pagi ma koi gi right tasena mak lei ta bana te tawba da bu
yamna human oina yamna democratic oina akoina changsinba maduna phajagadra haibadu suggest tawjabani mayamna tawbiri basi akoina no haijabu sungamjade aduga tasena akoina miyam da request tawjaningi badi yamnu siba singasi khuragi union of social upliftment gi miyamna wangang bangamdadana ma emotionally break tawi kape mana kayam tangkul bunu sige se harma kape aduna this is the akoina thiram basi simale aduna handak thoi ba iho sidagi positive impact ama loba yabra instead of negative impact akoi se kaina babuta sen yadadrane haiba impact ama ka akoi na lawra kanda madugi goodwill kanuduna expand tawthora kanda akoi myam se amuk hanna akoi na aina yam toy hajaba restructure tawba redesign tawba anoba space ama thimin bagi khungchat da 21st century gi citizen ama oina akoi changjan mana hena phatra akoi loinamak magi agenda or hidden agenda or whatever open agenda mayam se pukhatna kanda madu khanna bagi space ma laigatra na khanja baduna khwaramban kaithel da 21 chida tangkun ma thoi chida akoina community khudimaki leader as well as community khudimaki public mayam se yawra kanda akoi mutang phaminna se manipuri laiba tarik kun ma thoi yumja kisno met ngasi degi no minini gi matung haba tare khwaram kaithel da yam chawba public convention ama haba tare masi pangthok ka dori masara yam chawba akoi public integration ki su interaction ki chance phangni mathang question jai oja kasar da lak jai oja hojik tampak ngarang gi haba tar ngarang gi incident yam chawba handaki koi tension sida kwai chawba incident se ngarang jina oibe probably oi haba tare at the same time ngasi mangarang gi dugi pakum haba tare koi senapati da ani aduga saijang da ani mu gari mari punna mari ngasi madugi ngarang gi dugi pakum oina haba tare retaliation ngasi mu tawre somaina amaga ching da su tampana tawre haidona madugi pakum piba arigi ching da mu tawre haidona tampak ta gi su pakum piba somai tawna lai taragadi khoi masen ge marakta nungsina basimadi le roi koi ching da su khoi loud speaker ka paidana mayam da message piba khoi punsi aduga somaina khoi tawre ise thingsi khoji ga na su yam mobilize tawgi mami am tari khoi punsi haiba taragadi ching khata punbagi mota tampak ka su punba mathau ta haibagi message si pi da mami tari adamai tawna tampak da su amuk madugi message to pi na budi hojik hona pire hoji phaugi ona de hojik lai amaga pakum pina bagi mami tari se aduga ngamba matam na celebrate tawgi mami sung tari masi is out tawge masi tam na dissolve tawge hataragadi kari tawgi yan khan bi masi samlap na haibata ko aikoi maitei gi akoi channabi porol hayuna leina bedo leitun hunaraga wate habedo masidi tawdobna phai okay the ai ngonda Christian leader ma waina message piro hairadi ko koi Christian leader singsu tumina lei ayamba masi makhoi gi thausu tai akoi social activist da yawbo se mi yamde ai di loina dum yawro tinara chale uji pawbda ko ado akoi Christian macha ma waina haiba matam da silale masi thokliba tawriba mayam se ko nahan ki tawroliba kai se maramdi Bible aikoi ki thajaba matungina haibadi live in harmony with one another haibase aikoi thajabani aba second blessed are the peacemakers for they shall be called the children of God haibani aba in thaba purak ninga honaba singdo ishor gi machani haina haibani aba adu bungse koi Christian ne haibu ki title se haithopa matam da aikoi su ikaire maramdi uji ching da leriba mi ayam se Christian ne adu to tholi bise thabak se kitang soi khare aba ada aina samlapda haibadi ko uji leriba se senna haibada masi aikoi fajana khalaga phada hawba phai natradi kaisu natabda masida aikoi yamna sathina ko chakada bagi lambi su leiba male aduna aina haining badi uji tawri bise chumi haibse ai haining de adubu punna makse ngasai ki paliba government sida aidi haininge maramde khoi state government haiba ma leiribni government gi makhada palibni aduga democratic form tawra government se leiribni adu sumaina ngasi phawo yamna serious oiba si janjar madam da government na kari gi silent oina leibno aduga khoina huji nainare khoina phap tagadabdi what is the root cause kadai di thokibra lakhibra haibado manipur ki tam da leiriba praja mayam ching da leiriba praja mayam na manipur nungsibiba mayam na masi khangadabani magi particular na ma phate adu chumde haibulom da chattaba what is the root cause kari gi tama thokibra kari gi tama lakhibra haibse phap tana ba kanda di jaga e khana ningai leite yenti ningai leite aduna huji tawthoriba mayam se chumde aduna hojik sena haibada UNC na blockade tawra ribasisu government da tawbani aduga tamna kari no akhoi gi demand mayam lei madu democratic country oibni na akhoi democratically tawbusu leiram gani adubu UNC na government da fight tawraga akhoi common people khana ba yabra
ꯑꯗꯨꯒꯤ ꯁꯦꯝ ꯑꯣꯏꯅ ꯑꯩꯈꯣꯏ ꯇꯝꯄꯥꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯩꯇꯩꯁꯤꯡꯅ ꯃꯦꯖꯣꯔꯤꯇꯤꯅꯤ ꯃꯣꯏꯁꯨ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯆꯥꯎꯔꯒ ꯁꯨꯃꯥꯏꯅ ꯀꯝꯄꯨ ꯈꯔꯅ ꯇꯧꯋꯦ ꯍꯥꯏꯗꯨꯅ ꯏꯆꯝ ꯆꯝꯕ ꯏꯅꯣꯁꯦꯟ ꯃꯤꯁꯤꯡꯗ ꯑꯋꯥꯕ ꯄꯤꯕꯗꯨꯗꯤ ꯃꯗꯨꯁꯨ ꯆꯨꯝꯗꯦ ꯑꯗꯨꯅ ꯄꯨꯛꯆꯦꯡꯁꯦ ꯆꯥꯎꯊꯣꯛꯔꯒ ꯑꯩꯈꯣꯏ ꯃꯔꯤꯛ ꯆꯨꯝꯅꯀꯣ ꯐꯖꯅ ꯇꯝꯕꯤ ꯇꯥꯛꯄꯤꯔꯒ ꯃꯥꯟꯅꯕ ꯐꯥꯞ ꯇꯥꯃꯤꯟꯅꯕ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯩ ꯄꯥꯝꯖꯅꯤꯡꯉꯤ Okay, ꯄꯨꯛꯆꯦꯜ ꯈꯔ ꯆꯥꯎꯊꯣꯛꯄꯁꯨ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯃꯤꯠꯌꯦꯡꯁꯨ ꯈꯔ ꯍꯣꯏ ꯆꯥꯎꯅ ꯍꯣꯏ broad mindedly kita aduga koi perspective se khitang chauna yeng mathau ꯃꯥꯟꯅ ꯈ꯭ꯔꯕ ꯇꯥꯔꯗꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯆꯥꯎꯈꯠꯄꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯁꯤꯔꯥ ꯃꯦꯆꯨ ꯑꯣꯏꯕꯒꯤ ꯊꯣꯠꯇꯨ ꯂꯩꯇ꯭ꯔꯦꯕ Okay. ꯑꯩꯅ ꯃꯤ ꯑꯃꯒ ꯀꯩꯅꯣ ꯑꯩꯒ ꯃꯥꯟꯅꯗꯕ ꯃꯤ ꯑꯃꯕꯨ ꯍꯦꯛꯇ ꯃꯥꯟꯅꯒꯅꯤ ꯍꯥꯏꯕ ꯇꯥꯔꯗꯤ ꯑꯩꯗꯣ ꯑꯩꯅ ꯍꯥꯏꯗꯤ ꯃꯉꯣꯟꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯁꯣꯟꯊꯔꯦꯕ ꯃꯁꯤꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯚꯥꯞ ꯇꯥꯕꯤꯕ ꯗꯔꯀꯥꯔ ꯂꯩ Okay, akhoi mi khudimak amaga amaga wakhal manadaba amaga magi opinion amadi knowledge manadaba admaina koi kanglu masel su manadi haibagi reality si social reality human reality si understand tawna targadi ngasi thoiba problem se khar makai ti phani habne du matang sai sida koi manipur government gi haibadare house bogi oina ngarang dagi ngasi bogi thoiba incident sathi mayam si gi da government gi oiba step sing yam chawba step haiba targadi mobile internet ban tawba number 1 number 2 imposing curfew thamjanba number 3 deploying security personal mama hapchen bhai tare masi ahum sini yam chawba major development hadaga men ge site gi smainu ujai adu pu mayam na pamam basidi masi oram tong mande mobile ban toksenba adi data ban tawba natraga curfew thamjanba natraga koi sipai mayam hapchen basidi hoi mathau budi taramba ya hujik lerib situation sida adu masi makti na te mayam na pami basi adu matang soi sida kare hapni government se tumina layana haibi dori bra responsive ya hadi ओगेतबा हाइदि तखुम थोप रेस्पोंस तो बिरक्तिन खम बिबर करे हाबिनो सिगी पाउखुम सि पिद्रिंग दा आई अखोगी लांसा होगी इनिशिएटिव से फुल्ली एप्रिशिएट तोई याम थागत सै अदुगा अखोगी कसरगी हुजिकी ओपिनियन दुसु आई शेयर इट अदो तसेंगबदी अखोई लांसा ना हुजि हायरा कांदा अखोई खंगे ngarang si अखोगी सुगुम्बा गुडविल मिशन की इनिशिएटिव लेये से अखोई aware होगदे Okay. अदे नुंगदांग सि मै थारा कांदा नुंगाइ तदना अखोई सि आइगी पर्सनल फ्रेंड हाय तारे को सिंग द लैबा उखुल दा अदगी माउ दा तमेंगोंग द लैबा अखोगी सोशल एक्टिविस्ट फ्रेंड सर्कल सिंग सिदा सुगुम्बा सि तहुन गनु को हाय कांदा याम नुंगाइबा रेस्पॉन्स अमा इ फंगे सोम दा अखोई लांसा वना नुंगदांग मी रेस्क्यू तोबो खोटपदुगी इन रेस्पॉन्स हाय तारे तंकुल नागालोंग सिना उखुल दा माय पायरगा लावे करि हाय लावगे दा इगोंद पाव दुम पिरे करें लाओगे दा मैतई लेबा सिंदो अमत सोकनु प्रोवोक तोगनु लिव पीसफुली याम फजबा जेस्चर अमा थोले सिमिलरली माउदगिसु आई मरु मफांग सिंग लेबा एक्स एमएलए व मैम से लो इन फोन तोय हंग एसआर कोइदी ड्राइवर स्टंटेड लेबसे सी माउ कोइ चलगा अनाब हिदाक पीदना कोइ लोइन चेक तोरी अदुगुम डिस्टर्बेंस अमता कोइस थोकती है याम फजना पीरे बको अदु अखोइसु इकाय तंपाक से जेलेरों यूनियन की सु मानन थोकरे सेम कनो से तो थोप यादे सोप यादे अजय सिगी रेस्पॉन्स याम फजेबा community leadership na leadership na si response to ko chingi isli naw sing na to biro ko se yam nungayeba ado whereas major community ni haraga aikoina kitang alert oi hugda base masi aikoi kitang aikoi I personally feel shameful ko masi matung da thokta su oisanu ado hoi sugumba tension nama create tore se even civil society na taba koi personal interest lor ansaning thokja hoina sugumba thokdom thoktore se masi well aware war kan where is the government wagi laiba intelligence adu thokadu riba mob tholkadu from tension laiba jaga sing se masi aware tok de be khudam di am phajana phange adang sai koi lansana so haire koina masi loina dialogue taunaraga yanara matung da thage to kan da kudak tom thabai se masi sigi kare haini step ase even hasty hoiba aduga ground reality se aware hoidabone se adu feel tokjai aduga थारी इमरक तो दि करिगी सिक्योरिटी पर्सन लाग रेस्क्यू तौत्रिनो अदगे करिगी दमता लोयर कांदा कर्फ्यू इंपोज तौरिनो कर्फ्यू इंपोज तौसिंग असि मॉर्निंग दा कोइन फंगो रिपोर्ट दि देयर वाज नो इवन ए सिंगल सिक्योरिटी पर्सनल नारांगी सिनगी नुंग बो उतुप कुंबा मयाम से सरोक तो साइर लई हाय कदाइ दा कर्फ्यू तौरिनो अदो हुजिक ति खंगदे को अंगा साइ अंगन बददि याम नुंगाइते को ताबदा
सिगुम मयाम थोपसे गवर्नमेंट से आइगी मोतदी गवर्नमेंट से फॉर द पीपल वेलफेयर ऑफ द पीपल दी पीपल की सिक्योरिटी की लगदबनी मधु परफॉर्म तौद्रे सिनेबा कोन उजरी दी ओके गवर्नमेंट की ओइबा ड्यूटी तो हजिक फाउगी ओनदी याम चावना तो उद्री हैबने जान ताक पिरसे ऑन द ब्रेक त्रोजे के ब्रेक की मतुंगदा ओजा हुंगा मखाता ना सानगदो वारी म्याम जेरी ब्रेक त्याम थोंजर के इंपैक्ट न्यूज मिंग ताब्रो नेबी Oza Pain Relief Ointment Khwang naba kok chikpa tang chikpa amadi khu naba na singbada sinaba yarba Oza Lipsap group na puthok saba Oza sinabiyo Welcome back. At the morning, Birbasi Manung Huna 360-degree analysis of news and events with me Raj Rongthongbam Manung Huna tangasi khana jarimi ba si district taret sem khro matungda hojik wargli ba Manipur gi amaga khaibung tanabagi tainabada natana amaga atamnana target tawba manbagi mong laiba koi communal oiba kanglu masel naiba thokdok tholokadra habagi akiba leiriba sigi matangdani adubo hairiba kanglu masel naibagi thokdok tholok tanaba tholokpa yaba singasi loishanna bagi damakta ngasi ma khoi gi tongan ba Manipur gi CSO mayam punsa laga khoi gi Goodwill mission haidana mission am susem giblere mission sigi convene ojari boza lansa da makhada lakchi oja mayam nasu tampakta soundare se maroina akhoi punsan si puna laiminasi habasi valley gi community sing maitai oibe maitai pangal oibe mayam sina khatana adum toast toba aduga chingi saitai di madu respond torakte karam hairakte madudagi saroktana su torokpani haibi wafam lai matang sai oja kari respond tobini Hojik laiba issue se sahi amada natraga sahi ani da madu resolve toba loinamak resolve toba oithokpa lairoi na khanje maramdi since 1949 da aikoina 1949 da Indian gi kano manung da changkraba matungda aikoi gi hana leijaramiba se Major Bob Katingna chingi minister oiraga TC Tiang khamna speaker oirakanda Teva Kilong masamak minister oirakanda then Alimuddin masamak yamna kaya haitare ethnicity na taga masiyam na hena amaga mukna bagi khona bagi leiting and aikoi gi leibak ne na punnan leiminari ba leibak to 1949 de thugai pi khrabanina madugi aikoi de leramba democratic spirit na taga madugi participation me am da tapna mangi baduna ta seng namak maduda yam singna chingda yam ngan na yaning da ba hoki ba aikoi gi su se neta irabot na se lamyam be irabot na yaning ki da bagi leiba adi matang la agasu instantly matam da react to kiba matam da aikhogi tampaki sarukna anamba matam da khitang penthok pamana leigiba aduga chingi sarukna matam da se 1929 degi Simon Commission degi haurakanda yaningi da ba Nagaland gi wari leire matam da 1952 da Nagaland di boycott tawi Manipur da 1952 da chingju tamsu loinam election yawi even then maduna tamna sandorak tana ngasai gi India haiba potsigi apun badu yawning ba ma yawning da ba ama hana tholak padu da yawning da ba gi section sida maroi na chingi awang thang ba saduk chi di yawning dre haidana anam bana madu yawning da ba gi movement sida whatever Naga Federal Army da natak NNC da matum like matang madu gi first study among asengi pollution and purity gi pota ngasi da gi chahi chani chahung gi mamang da haugi ba yamna feudal oiba concept to dagi Hindu gi racist na traga se religious racist philosophy to dagi aiko chi nanthok pangam da na ko ani kaina badu dagi amu political agenda amu hapsal lakanda maron naina cumulative effect oina lakpaduna akon badadi naksal ab matung dadi aiko se sum changjal laktana ngasai gi magi ning tamba na traga sovereignty na traga territoriality habisi gi wafam si definition se magi on way da mana pamjaba na taga thaja jaba maunung da chakhi bani yam sena
Amrita Sen gi wahi da haraga inherit identity oina akhoi myam se lakhi bani lamdam sida akhoi myam se loinumik inherit toruk pani ownership of the land se akhoi apun bagini it's not only for the Meiteis, it's not only for the Tangkhuls akhoi khudi man punna hing minar pani madugi inherit identity dugi hawjik ti thaigra kan the chosen identity haidana aina pamjaba chosen identity mu da chong gi bane masi yam da luiba maram di America se United States of America se inherit identity di all of them, most of them are British England dagi sakhiba ngaktane but at a certain point of historical moment amada kitang thaina give the yengbiu chosen identity that we are Americans no more akoi British ki makha da lairoi den sakri sine hawjik Macau da chatli sine hawjik Hong Kong da chatli sine Taiwan da lairi sine aduna mase yamna history da thoki da bapona te atopa pot ju thoeba hawjik duri pote madu lakpa matam da akoi na hawjik thamjarimba peaceful coexistence haiba wahai se tangdu leitana yamna leitana koi hingminna bang gadra hoi oigi badi yai hawjik Jew singa Palestine ga leiminari ba sumana numi kuningi bom langna ga leidoira natraga akoi se nuaina leidoira ngasi handak tawriba incident sumaina hanjin another 30 or 50 years or 100 years laidana akoi se hanagi leidiba development natraga progress dagi madugi human leidiba stage of civilization dugi wangkhat pangamdana sum leira doira saida muknaraga wangkhat se hargana akoi kamai tawni akoi landlocked oidana economically Burma aduga China da accessible ohendadana Bangladesh da accessible ohendadana Delhi ta na Kolkata ta na chalang lalon bagi mong sida sum thamdoira adu eta di akoi myam gi apunba sovereignty sin kai da leidori aduga akoi myam da laiba hoji ngasa nam su haija Narendra Modi na Citizenship Amendment Bill 2016 haidana North East ki apunba population 4.56 ki leidiba population sida 3 crore gi Bangladesh mayam sigi manung da Hindu ngai di nearly say 2 crore gumagi Hindu di naturalized tawrani haidana winter parliament puthokani na honorami ba mayam se masigi lady ba North ki population sida Bangladesh ki changa kriba kasar da nataga serau da saiton ji ba ma chang kriba mayam se si anum Indian citizen oiba yarani haiba hena chawba akoi khuni mu pumun ngai oiba haitare madugi issue aduga akoi gi Manipur da changa iba se mind tona da Nepal gi population mayam changsa leiba masi gumba da hena akoi conscious hoidana akoi mayam gi tawbagi mahutta ngarang na handa akoi mayam gi lamjing meirani hariba icha oiba Robin Hutna leigi dabagi mongpham gi leibak phawbu da kangdringai da why akoi na pamamba agenda mayam akoi na pamamba mang mayam da loin kautho kanda akoi machen khanarei se kari gino asina ani subani sura champu gi mathang da kari gino why adu eta di nganang pugri ba gypsy natraga tlai ba posida tasena masi soibada gi thoira natraga tasena akoi se khana hanna ba sillibara haibagi poda madan nainara kanda Government of India su aduga Government of Manipur su ani magna initiate to bida kanda aikoi hana nuksina asukoi na it's not 100 years na teba aikoi ni hingmina de ise he aikoi gi laibak sin semba hobodagi tangkhul gi wahida ojai Stephen angkang gi wahida sumaina hai tangkhul gi ritual da nung na wana nauri ngai gi wari ne na ho aikoi ni sida settle to basi kayam phajai nung su nauri hai wa su nauri adugi matam du de aikoi leminara abane okay aikoina phambal ka bada kadawigi pakhang mana tangkhul dress set lino okay yam liraba matam dagi puna leminar lobni habni matang chada oja kan oja kasar da lakse oja hujiki ekhoi integrity ki peaceful coexistence ki wafam si only valley gi mina dum propose torga lai ching dagi respond torakte haibagi wafam ching akoi tampaki miyam na accused to bahatare ne si gi di pakhung kumai pibini oja khoi chingi miyam se habatan misam maruina misam se kayam yamna masigi da makta masigi favor da laibage kayam yamna peacefully laibase pami habsi tang habi pulap laibina bas khoina yamna amana adu hairasu ko khoi Manipur ngasi phaw kaiba leitri masidi ma yamna miyek sembani kudai da kai khrage akoina bunga political leader khrana organization khrana adu da pamena sanaba tarusu common people praja mayam kadai da kaina rage aba akoi uji pau Manipur haina state amagi makhada nungsi chanan ngisi phawbada leiriaba du aina ngisi haining badi akoi nungsi ba haibsi thabak oinu utpod tai akoi gi thajaba Christian gi dadi faith without action is dead hayaba adu ngisi aina ching da leiriba ichi naw sing su
Christian sing to suko appeal downing body the same Christian gi madugi principle to ngagna thabak tawbiu dogo loina na khoi tam da leri ba ichi no praja mayam busu khoi manipur kairo se amatani na khonlo di tum lowa lo di thabak oino utpiu adum akhoi nungsi khoi ching tam amatani hairaga heta tothok pu kanda khoi na uba khara leba the same na ngarang gi accident du da masi condemn to sunate provoke to sunate ayo YouTube da yenge a WhatsApp da ko gari mayam lak pasida thorak rising meduna mai thaga dum tharo do housing lai haina lowe adudi ahoi how have the khoi tribal si manipur da panba yadarba adudi nungsibagi action di natreba adana haibadi khoi kaiba yaroi manipur matani hairadi action oinu utse masi ko aduga hujiki hairibadu huji phawda akhoi manipur kaire habdi leite masidi kharana sanabani mi kharana sanabdu da akhoi praja mayamna maduda akhoi fallen to se hairadi ko maduda land da akhoi thun se hairadi we are not mature. Where is our education? Where is our that wisdom? Adu the idea yade. Adu na uji koi tribal ching the show karana kai adu tawro show masi mayam na nati. Ay gi wakan da ko laudri. Adu kai bisu laitri. Adu tam du su laudri. Adu bu huji ki sena haib da masi political game haib tare. Political adu chahi khara lai huji election nak salap kanda irang se kakhal le basi. Adu na party mayam lai na bane na masi the game sanaraga Karana ticket pangningai ngang pungan ngang ba manipur kai se haine go adu ngang ladi ma ticket pangani karana manipur kai bi yaro hairadi tam du su ticket water pangada ba masi political game toner election up sel sida irang tho hal le ba adu election nak sel kan sida se het thok le ba adu di before kri tor lebra go adu na masi di seng na haiba kan da ichi no tam da leri bi singsu ching da leri sing aina haibadi ngasi phawbada nungsi chana leri kaiba leitri government gi tofum thopa dum tori praja gi tofum adubu ngasa ekhoi India gi government of India na ngasi BJP na pale haibi gi nate mamang digi congress na palasu ekhoi central government na Manipur haibitare especially particularly go north east gi missing da khara loot down to bukumna ekhoi madudi taseng na uwe madugi marak tu da ekhoi gi state government sidi prajam gi ni adu state government na madu da fight tawgadabani adu bu ngasi phawbada tawbangam da bukumna adu hujik gi state government pali basina matam chana intervention tawbidabagi hujik problem yam se thokpani nahan waribu ase thoktringe da GNC bu kauraga church leader sing bu kauraga organization leader mayam bu kauraga CM gi jambar da pham number yaina kodongmai ma kaurobro ase government kaino chief minister state gi mapu ma waina adu kai khoi MLA kariba mantri mayam oiribise masi de kok thadadre magi san kaba department ko adu gi chatpa adu ada chatpa degi ngasi phawbode MLA sing minister sing asigi issue de important oina lawdreba kanano MLA ma Mantri ama chingi su tamgi su masi manipur kai bi ade khoi khana bi ade nungsi chana leidamne madu erdi ai sigene ai kaino fasting togene ai chak khumgene ko kre haisira fasting toga chara hingene thopokana leirge ba leite ado khoi leader sing na unabam kanda moi unabam amde hoi manipur ki sem ne sigi issue de unagya kanda thama change adumai ordi kamai na khoi manipur se peace and harmony leigadra ba masina matam chana tawpham thokpa intervention tawbidabadigi amada khra insan hoji tribal ki MLA singsu mantri singsu asigi issue da kara su ngang de ba aina sum yengbada ko ngasi phawba da ISTV de su impact TV de su open oina ngang bangam de adu di moi manipur gi leader oi badu kadai jakre kadai no ba adu praja sing da dum akhoi saru hunjalaga huikhana hambakumna asum wa se pungan na ngang salaga ko akhoi praja city common people sina innocent yaman bagi masida oire ba ana loisat aina last da thamning badi asidigi thokibani aduna masi pende adu mumru oibadi tam da leiriba ichi naw sing dasu ching da leirisu aina request toning badi ko ngasai akhoi amata oibani akhoi se akhoi nungsina se hairadi thabak oina uchi adu ngangbana ama thabak tawthoropana ama masidi yamna akhoi kainingai ni okay yam phaja wafam ni ngangbana ama chin ama thabak nama tawtaragadi nungsina basi yaroi nungsina gi habitaragadi nungsiba thabak tawbi hatabani ngarang pangthoki ba thabak si kitang nungsiba watpa inhuman oiba action oigre maramaduna tampaktagi orgsu chingdagi orgsu adumba inhuman oiba mongi thabak sidi sathabigano habani yam noijai mathang sei oja ranjada lakchage oja kasar na so habi khiba masida political game ama yam chauna tawrabra habi wafam lai matang sai sida kui manipur myam na so dum haina ba kui district taret semba sida government da haidare government yamna phajaba point phangi ba tare government sina election maya da district taret semba bni district taret sida di sungsoi soidana mekhal mai palgani adu atop mafam da sum adu yam chawba impact lakani congress yam kana ba phangani habi wafam si mayam unaki madu du counter tanu ki damta BJP da kemta leitabadagi BJP na
हाइदि मरुओइना सेंटर की बीजेपी है तारे मसिन NSNIM गसु ममांग चही की 2015 दा साइन तौनखिबा लेबा फ्रेमवर्क एग्रीमेंट सु लेरे मयाम सि पुल्लगा NSNIM अमदी UNC along with UNC and BJP government sina koi manipur se thugai na ba sille na hairi si masi karai fa bochu mudagi handak te koi koi tana plastic batel na suharamba district teret semba se ibo bi government district teret semi ba se masi apaba khongthang nate masi mai chak turi na harame mai chu cha ado yam phajana prophecy hai gadra yam phajaba koi laipa oracle ma pirame aduna takpati so aisida sana ba yarobra hai bagi BJP center BJP sina kari hai bani hoja masi central ki BJP gi di khoi gi di principle ama lai integral humanism aidana okay aidi bharat ta hek lai ba mi khuding mak si aton boy gera chou boy gera si cha pana ba humanitarian ground da lai ga da bani khoi gi di aduga district sem da bagi wa du di tok thoga ko hujik laiba aina BJP gi wana di political keno sida achievement launa na ba du tong na bagi wafam di uji wawdi leite aduga akhoi lansan hai ki pa du da adagi ama akhoi kasarn hai gi du da supplement tok jani mase ai si personalized di tore waro bi ade right from 1972 dagi koi gi MKPB paung PB gi matung ilaga koi sing da manipur culture integration conference gi amsalai satpa du ngasi phok chatli satpa sida none of the peoples from the hills I want the thina torok amat yaudi masa da una loin lu to ba halle ramagada ade anupam sa le ramaga nupim sa le ramaga mabung dona lu na loin to we aduni nasai ka sarna hi some group some sections of peoples asina tawraga common people the blame to wasidi lan gani aduga common people da di maitai ga tamga singa si masi manau ne se hujik so dum lei sima the best example di ga sai pan ki ba bob khating ga MKPB ga ani sigi relationship se masi di pomina ba dagi hena lu na to we ko then 1960s ge hogal ko da masai gi mizo da pullage naga da pullage ha ba gi ihu acho bulai matam ju da founded to gri se manipur culture integration ni conference hai se ko masi kanana lead to ger ga di sandel gi R Thoma the one of the founder Christian ni asina lead to adagi bob cutting advice to PB MKPB yauri ni mayam si toraga akoi amatani ha ba sigi pochi yo se kui na lakri bane hujik so dum akoi ahalaman sing se leigi da ba yawba sonjalak ba yawba adu younger generation da masigi kaino se koi na calculate down to bugi wat pagi kaino to bui wani otherwise matam du da leigi ba koi gi movement ado hujik so ahalaman sing na nungsi na tawri then masai gi development sing da nungsi ba aduga thabak to uttaba se akoi na su yam toina hai jai development justice this to bi over paisa karak tam te government of India huge money ni soro ki kangde ising gi kangde loi kaire iba paisa ne ba masi kari gino peoples the yodri se sing the yodri se kari gino is it the dishonest of the singi representative na mabuchel seng da bra natraga laiba department sing china mabuchel seng da bra hai se masi praja sing su khar dikhanga mane na khali aduna development justice ama yam thu na piba natraga di communication da hairo ne si hujik bigi metro sel matam sida why we are not dreaming for metro Surachandpur to ukhul bausi ukhul haigera natraga litan bau haigera metro train ge koi propose to gaina then sengmai ta kanu de senapati to chakpi karong koi to we na through via imphal si to we ya bangak to ni sigi pochi tawraga koi among the common peoples sing the lady ba praja sing koi mamang de koi ngai system leading da lambi thong patring de di tamdagi mi singna khabar ga ngari ga kharpur ga magi ngai gi yum de liorga chingi pothok purga harau la ga chamin nai ko hoi hindu dharma la ga sai pan gi badune khara religious ki biasness kar di leina gre adu mai leram bado tamgi mina sing the direct contact toram now transportation is available adu la kan da di kai dore peoples to peoples ki direct contactness leram bado marakta intermediary amana fill up tok thokre asigi gaps hai koina quick communication speed connectivity se pira ganda koi sakka unaragadi koi misunderstanding se ko kan khali aduna development justice se first the infrastructure se not in paper ta sengna ground level da masi implement to ba haiba se moje to buja koi party ma yaur bani na center da leba party nei koi buja represent to viri se BJP Manipur Pradesh ki aur bandra shwai da hangjini se koi state BJP na su handaki matang sida koi district tare create to budari yam chawno respond to viri aduga hujik regularly ba koi communal oiba tension sida di tumina leibagi mami tawgum tawi aduga center da su koi nomin nifu hela ba economic block si lotion gi damak ta su koi security person arrange to ge habadi hena
ꯀꯩꯝꯇ ꯔꯦꯁꯄꯣꯟ ꯇꯧꯗꯕꯒꯤ ꯃꯃꯤꯁꯨ ꯇꯥꯔꯤ ꯀꯔꯤ ꯍꯥꯏꯕꯅꯤ ꯑꯗꯨꯗꯅꯤ ꯃꯤꯌꯥꯝꯅ ꯍꯥꯏꯁꯤ ꯅꯪꯅ ꯍꯧꯗꯣꯛꯂꯛꯑꯕꯅꯤꯅ ꯑꯃꯗꯤ NSN IM ꯄꯨꯜꯂꯒ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯗꯧꯔꯦꯅ ꯍꯥꯏꯁꯤ ꯔꯥꯖꯅ ꯍꯧꯗꯣꯛꯄꯤꯔꯕꯅꯤꯅ ꯑꯩ ꯐꯣꯡꯗꯣꯛꯆꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯑꯩ ꯂꯧꯖꯔꯤ economic blockade tꯧꯗ꯭ꯔꯤꯉꯩꯗ there are about 60 companies of paramilitary then Manipur government economic blockade si tolkansida akoi force na sai bana teko another security PU hai kanda 45 kind of companies pi reba they are already rich in Impal where they are posting now government hojik lai say 105 paramilitary kind of say companies si lai greba kadai da hojik posting tawri ke narang irang thokdu da su tawde aduga national highway ani mukta su tawde logri ba security surplus security personnel sing se this is without army yaudana ni ko paramilitary security kadai da sinari geba state na PO ba pire kari da sinari geba sidani akoina state government ki kitang akoina nungai jada ba hairi se ko people ki welfare da democracy ni praja nungai hanga da praja da security pi ga da ni haira ga kadai da no ba asigi security mi mayam ji kadai da paire thammi ge bo je security force map center ki di tawri ba ko center ki di tawri adu security ne pisal ai se oja akoi mamang da UN se ga su wari sana khare center ga Manipur state government yaudi haidana madugi wari sana da solution khidre aduga NSN IM godi already wari sana ga su lerabni Manipur government gi site gi UNCC NSN IM gi koi gi frontal organization amni mouthpiece amni haidana phongdo ki ba su lere adu government gi hadi center de hoji pau response tarukta base no security sector economic blockade 45 oi highway si center na aun to iko but authorized to the state government masi sina bagi di to aduga security hariba por sidi it is a state sectors masida moina implement over ngamdraba perform to ngamdragadi that shows the weakness of the government okay security gi di PB rahavne to economic blockade sidi kana na handok to security di Manipur government so arrange tawri center da su tawsel ai adu economic blockade ki arrangement se kana to na yam chaw question leri ozalan se respond to meaning wane adu matang se dai oza ka sadala chening se hojik ngaki mamang da ingonda mi lama lak pa hetare Guwahati de ni lai se Impal sangka da mi mayam ma Guwahati da palag lere chang bangam dre nong madal lupa chamanga ka bharagi lupa chahum chabagi chanipa chale teka to pe sham ta yaudre akoi karamano mit Impal da yorkeno haibum khangdre akoi ge damukta Manipur gi si somayam na kemta to biu haidana message thare swai jida hangjani se khoi gi ngasai chinga khut ka chana si nungsina se haba targa di action utpiu hai khoi gi tampaki mi sing namaro ina handak chingda haiba tare khoi gi driver sing the attack to khiba ara driver sing tu da attack tor matung da khoi driver sing haiba tare khunja sing su mating pang bi di hai ada khoi khunja sing khoi chingi khunja sing sina hosi chinga khut ka manabagi wapum oitar ga di khoi gi tampakte lakpa driver sing micham praja sing su da protect to bidri ba karigino mateng pang bidri ba karigino makoi su NSN IM gi natraga to outfit nongoi pai ba outfit sing gi gun point da pressure da dumak leira ba jala nungsi bu thopang amdra ba jala habi am chabu question am leiri Guwahati da mi mayam so pal leiri kari habi ningi sa da chinga khut ka manadri se tampak kha to odri bra ching da so manabang amdra ba koi kitang tamge creation agitation ko chingi agitation khra khenna ba lei sai haiba kumna hoji blockade tori base da loina magna yaba nate chingi mi hairaga ko masi tawbigunu haina khoi ki Christian gi forum gi tarap da MBC gi level da ai khoi ki section apikpa mayam di community mayam gi organization dagi su appeal tawgrabani adu masi ngase UNC na Phirep ama lawrabani na moi ki demand ama leibni na moi su organization ama leibni na government da tawge na tawr changrabani si marak se da mayam na appeal tawraga sumaina lift up tawraga dra haina tawringe se da mu phajin khiba masi dige sumaina dum lakhibani adu ba aina panning badi chumi masi blockade tawraga moi volunteer singkhrana akai nang khra thohale adu ada khra tawkre adu masi mop oina mas oina tawbadi ukhiroi chingdedi the sengna ada tawsu ukhru da silent dawe chande da tawe lambi khra da moina mechanism oina instrument oina sijina ba singduna moi organization UNC haibisina tawge na tawbni na madudi tawbni the sengna haibda ko adu da nupi angang macha mayam yauraga tawbadi ukhiroi adu aina khenna ba haibdi hujik chingda sigmaina 45 days dollar su ukhru da or Tamelong da Chandel da Senapati da nupi mayam yauraga thoklaga tawba kaya ukhiroi sena haibada akhoi khen adu bu tamdana
karibo mathau tabra tadura khangde go mara pai bi ne kaithel ima du ka loop ne haina mayam thoraraga pulau da lobusin na su I haw ma thohale ba masi ISTV da news da go impact TV da ubusu leya ba asi kumba khena ba khra le aduna hujik tawbudu di chumi huji lairiba do akhoi nuaite safe oina thorak sunu akhoi gi organization mayam na Christian gi forum mayam na appeal tawri ngarang mak tangkuna galong na su tawri biduni aduga nahan UNC gi mifam su pham khre adugi adu da su akhoi gi marak ta su hoji hairi bisini UNC haira ga mase United na naga mayam gi haina lowe adubu thabak tawthok da aina yaning da ba madi da segna open oina haige masi da akhoi kiningai su leite naga mayam su imphal da leri atotoba da leri mahoi consent lobra lodobra haibise question tawpham thoe adu akhoi mayam gi consultation go asimai tause haibadu scholars think tank kaya leri naga gi su go tangkhul gi su masi gi consent lodadana hoji UNC na heta tawthok pase su khra lei masi akhoi marak ta su masi ko khra chayen na haib tare khra lei aduna hoji paliba mayam do safety oina yoroksu haibse akhoi gi ko akhoi gi thokat pani adubu ngasai hairiba UNC haibse organization ama leibnina blockage se lothok tadana chathari binina makhoi su go makhoi gi tawpham do adu tawwane adubu aina haibdi government se leitarabra haibni da government se leitarabra haibni tawka tawsunu go ILP gi tamakta akhoi gi se gi tamakta thamari thahum imphal da langyam tonaraga akhoi cheng phangdena school ka de ayangang su school thamari ka dareba chikma thoklu su masi government bu tawbuni haina akhoi common people khana brone khana de LP ki praja mayam na tawbudu government da tawbuni bill pass tawbio haibigini chume adu da naga na kaino tawdena khana de na go adu ngasi UNC na tawri base government da tawbuni adu na aina haibadi masi common people sing su masi phapta bi batarga le masi da akhoi phapta na khradi chahi numi chama blockade tarusu akhoi gi marak ta phapta na khradi something ko akhoi maintain tawgani maramdi soiribudu ngasai na ahanbada pan root cause to kadai di gino haibudu root cause to amal layaba remote to mi amana pairiaba hangjen bi question macham kha haita tampak tadi for example ojagi khoi ojalan jagi organization harsi sirka na kenom hogdo ekhalasi madu pam da targadi public sing open le dum hai khoi pam de yabanga moi haidana arma ta udana UNC ne economic block to matam da chingi akoi ichinau mayam sina haibatare noi to ribe economic block se khoi pam de yaro ena kanam ta haida basa lasin ai hai masiko paper da akhoi gi ching da hairaga hujik akhoi gi communication da ko sikumba hai kare haisira information technology da ko akhoi week oiba se akhoi no myam khangi ching gi khabar hairaga yam leite sumaina impact ISTV kumna leite adu boy akhoi ching da faja jana connect tonaraga hainai adu na madu phong da bu yuwani adu bu ngasai gi problem na ching gi sina akhoi gi hujik gi yamna janjar oiba phibam se da ko masi disclose to bu ya da khra le aduga hairaga haidaraga ko sikumba akhoi da khra madugi di layeba sena haibu da ko aduna ngasai ina pankhibduni madu haidaba nate adubo akhoi gi da tawthoriba UNC na tawriba sisu public mayam gi consent lawraga tawbudi nate okay public mayam gi consent nate chingda boiro tampak boiro lairiba akhoi gi community mayam sigi have tar chingmi community mayam sigi consensus tinate consent lor to gi psuna te moi demand amagi UNC gi demand amagi da makta chatha gi bni matang sira quick lai yo zalan chatra chi yo matam chule sira hojik lai riba charang na ba have tar koi gi mayam do su khoshang no su phauba aki ba su phauno ba yaure ngasi ma koi gi Christmas celebrate to ga da tampak ta lai riba chingda lai riba koi gi chingmi sinong mayam da su nungnang ba nungai se da mayam su lare aki butu jung musu mayam phaure suma mayam se thok tan ko tamakta koi tampak te lari be se law mayam na su ching de lari be se law mayam na su hojik akhoi gi tawhum thok pasi kari no koi hai ngasi dei budi akhoi gi goodwill mission si budi hokre goodwill mission si khaktan abdi yaro khoi public na su yam chauna participate to mathok tai kari having jam tang sai sida tasena haliam phan thambe ne hoji rasna tasena ras isi sagol banda mayam ga wari sana bada frankly sagol ban gi mi sing ju tawi rangani ai akhoi chatli ba khoi sei sa da ki ba phawi mamdi moi gi mamit moi gi ngang thore ba voice ki level tone du loin khangi kayam yam na chak na kayam yam na pen da na makoi na hari ba na akhoi khurai hai ku ma khong da chatli som da su gari ngarang gi yam nungai ta se gari ngarang mai chak ki ba se pulap lok thok ta na lai hori akhoi pau pi jai lok thok pi ona government te amu aduna madu thamjara kan gari se pai gi le yam nungai ti yeng ba da adugi matung da amu tear gas ki kanona sel na pali ba nu pam sa si mayum da changi mai ma khong do loin mo hora ga kano to le hore then mai te pangan gi
Muslim gi imung yamna auto thawraga leijabani nupa do we know him masi yam gentleman ni mana kappaga mana kappe he khoi mangda yam sok ni lupa chonga chapi myam puthoga si khak lei si hospital la lobi ya ti hoja ai tumma ga lei ni man ahing chu pa ai tum de hauji power the emergency water mayam khandana yang bi emergency water bed pi dana hauji floor da tar corridor da tummi ba angang hauji ki nupam sa se eti pangan angang se inhuman oi ba se ama khakta da natte ba sai loi namak ta ne ba aduna akoi ni kitang sensitive oi bi kitang sensitive oi bi aduna issue mayam se kai gumba koina resolve tawning ba na ta ga hauji khangbi ba sumaina akoina hauji tawdori ba thabak se tasena haiba matam da okay agendas and political issues or demands mayam leiram gani but adu loinamak democratic oiba state amani country amani haiba taragadi madu yamna ingna tapna resolve tawna ba hotna si madu tawminagi daba kuire aduna hauji akoina tawjari base aina haje hauji akoina goodwill mission city people na participate tarokpa yaudragadi kasu yaroi masidi yam sena hai kanda akoina khanjabada maikhet se nungsi sitlagadi mutli maikhet se petrol manakta nataga wai manakta thangadi mai muk chaklei aduna hauji akoigi khetchari ba goodwill mission sidi maikhet ka khet bani madubu humdok pige hargana people na nungsit oiragana mutkre aduga madu chahan ge gana people na phajana tawbidana flame je salagana mangalogana amam madu ko hanse gana yare so akoigi mission di miyam da impose tawjabasu natte miyam gi sentiment ching amasung tam animak tamasi tawbiganu hajabasu natte let's do it in a democratic way aikoigi leijariba peace and harmony se kaidana ai right ai aspiration interest mayam do loina mak tan na hotna minasi tawbadabu sectarian oina tanbiganu mado manipur one for all and all for one da tawshi hauji redesign tawbase aikoi mayam punna tawminasi kuire aikoi mayam se punna common platform da plug taba madugi start ni aikoi 21 da yaraga di lakpiu aikoi mayam amtang pulakanda aikoi amtang maikhet se khetlaga yengsi silakadra natraga madu mai oina horakadra adu karimta thibiru no koi meite gi manipur gi leijari ba tampakta leiri ba meite pangangi malta so different organizations mayam lei loina mak lakpiu akoi amtang canada na akoi mayam punna nokminna da ba kuire akoi amtang nokminna si okay akoi mayam nokminna da ba pulap leimina da ba yam kuire to nokminna se habani matam su leslaktra yam ten boina one liner ha batare ojara janda chu lakchage kari message pe bininge hujik leiri ba situation si akoi lansa hoina sathara iba keno se approach sida aina nomtang hapsening ba muna lansa hoina tawra abni na khoigi kari haini tampakta leiba search singda search kawa yaroi ga inthetpa dagi christmas to yaroi ga haiba just some unorganized group kharana tawbase masi people's the kitang aware halaga religious ki kari gi si songna da bida masi kitang pungning father ga koi sing tam se am to rak pani hodong min rak pani koi gi loan da kari da lo yaw leiram ni culture da yaw leiram ni kari gi no koina masida nungsinaroi do ise masi laiba christmas okay nungsinaroi do bagi maram leite nungsinaga do ni final statement oina yoja kasar de lakchage koi christmas haibsi ko nungsibagi inthabagi palam tawba numik ni aduna christmas asida mayam na su ko thokat piraga masida yamna ingna chikna akhoi panthok le haraga anoba chahi lakpasida manipur da awon ba ma purak ningai mayamna wakhan khantha biraga jik tholi ba mayam se akhoi phathare haraga ama nuaina da ba adu ada hunage revenge lonage adu tawge haina wakhan leiriba phataba mayam se akhoi manipur bu ta sengna nungsi biradi chingda leibasu tamda leiba mayam su mase wakhan se loina thadok pira haraga akhoi wakhan long se amata punna chaminasi maramdi haibasida akhoi hoji hai ngasai haire mayamna mek sengna phap dagadabadi manipur kai khre haiba leitri kai dringe da kari ga akhoi na pulang na lam kulang de olang sonna buno kari akhoi china buno masidi akhoi major oide haina loi aduna constitutional gi demand amada tauriba pododi indian constitution da akhoi mayam se leiribani constitution da leibo pododi tamda leba mayam na demand tawbu yai chingda leba minsu demand tawbu yai madu success oiba oidabadu na police amane adu demand tawkhre haibigi tamakta akoina tawbu yaroi haibadu su chumde nangasa aina thamjana telabda ko ojana kari no haina ai madu hai haudre chumai huji blockade tawringe da moidi blockade yaroi gari pusanba yaroi haira pusanba singda attack tawbu wani madu di innocent oirasu moigi adu gi darket da tawbuni aba whereas akoi aseda waribu ukrulda unnecessary amada tamgi karyama mai thakro hairade adudi point leitaba potni aba aduga se lomlonda hairase amada hairase mi ama chumna christmas laraga poche level lar hanba kanda madu bag thatok piba adu mududi unnecessary ko point leitaba point adu mudu tobi daba aduna aina mayam prajada akoi leiribadi impact tv gi through the message pinning badi ko akoi christmas haibase akoi christian gi di yamna luba
chahi amada marakak phangmani masigi tamakta tamda imphal da mayam ching ukhul tamelong chandel senapati laraga poche leirabani leiribani aduga hanaribani Delhi da Mumbai da topa da leiriba mayam su ima ipa nungsi Christmas yoga hena lagnaribani adu masigi yengbiduna hojik hojik leiriba ban counter blockade tobibse tobigunu mahai bise ai mayam da thamjani yam nuai je akogi Christian sing yu yamna maro be khwai dagi chawba chahi da amutang lakpa tum lokum hai ni kumai sin nungsi chana bi kumai ni nungsi chana bi thabak tongmina se habani adu matang swai sida akogi November ge tari wanda akogi Manipur gi maitai gi su oiba khwai dagi chawba ningol chakobada economic block en se theng phangan bi haiduna madu du count targa leiba taragadi akoi masen gi marakta thapton rakpa nungsina dabagi masak yam chawna oini isana isabu hu kam sinjan bagi pem dula kani maramuduna akoi di politician nate akoi di mission projani akoi gi duty di amaga amaga nungsi chana leimina baduni maramuduna nungsi chana leimina bagi thabak tawbagi right time si ngasi mangni ngasi maktana te right now ne habatare right time is right now on the note ngasi wanadi manu hunki thamsi matang sa lusin jarge ngasi ki thamsi da oja lancha oja kasara madi oja arke ranjan lengri thamsi thawai happy khiba madi mapung phan bikhi tamak oja humbo amuka na thaga phondok chari appreciate your joining machine ngasi ki manu hunki tharong ngasi ki edition se kram tawbi bagi khoda khan bir pa yagne koi mail id impacttvnews@gmail.com natraga koi Facebook page www.facebook.com/impactvmanipur da join tawbiraga comment amadi feedback thabirap yagani with that this is Raj Rongtham signing off khurum jari